ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯇꯊꯣꯠ ꯀꯧꯕꯤ ꯅꯨꯄꯥ ꯁꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯊꯣꯠꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯄꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯨꯄꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯇꯨꯅ ꯂꯥꯛꯏ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯊꯟꯇꯅꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯊꯣꯠ ꯍꯥꯏꯕꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯁꯩꯇ ꯑꯣꯏꯕ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯄꯨꯈ꯭ꯔꯤꯗ ꯍꯦꯛꯇ ꯆꯣꯡꯊꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯏꯔꯣꯏꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯥꯅꯕꯨ ꯅꯨꯄꯥꯒ ꯇꯧꯅ ꯇꯩꯅꯩꯅꯦ꯫ ꯇꯨꯀꯠꯆꯩ ꯇꯨꯀꯠꯆꯩ꯫ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯂꯩꯔꯤꯁꯤꯡꯗꯨꯁꯨꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯅꯕꯨ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯌꯥꯏ꯫ ꯀꯃꯥꯏꯅ ꯇꯧꯕ ꯏꯃꯨꯡꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏꯅꯦꯍꯦ, ꯑꯩꯁꯨ ꯊꯦꯡꯅꯕꯗ ꯀꯌꯥꯔꯛ ꯆꯩꯉꯥꯡ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯁꯨ ꯉꯥꯡꯗꯦ꯫ ꯑꯍꯜ ꯁꯥꯗꯅ ꯃꯤꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯇꯧꯏ꯫ ꯃꯁꯛꯁꯦ ꯎꯕꯗ ꯇꯤꯟꯕꯤ ꯍꯧꯔꯤ ꯑꯩꯗꯤ꯫ ꯏꯆꯥ ꯄꯤꯛꯂꯤꯕꯁꯤ ꯃꯥꯒꯤ ꯃꯇꯧ ꯇꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯅꯦ ꯑꯩꯗꯤ ꯋꯥꯈꯜꯁꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯩꯊꯦꯜ ꯆꯠꯂꯨꯕ ꯃꯧ ꯑꯅꯤꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯥꯡꯅꯕ ꯋꯥꯅꯤ꯫ ꯇꯊꯣꯠꯁꯨ ꯃꯕꯨꯡ ꯑꯍꯨꯝꯗꯨꯒ ꯀꯩꯊꯦꯜꯗ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯅ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯀꯅꯥ ꯂꯥꯛꯏ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯇꯊꯣꯠ ꯂꯩ ꯍꯥꯏꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯅꯣꯏ ꯑꯅꯤꯅ ꯉꯥꯡꯅꯩ ꯋꯥꯗꯣ ꯑꯩꯒꯤ ꯅꯠꯇ꯭ꯔꯥ? ꯈꯣꯟꯖꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯇꯊꯣꯠ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯇꯊꯣꯠ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤ ꯅꯪꯒꯤꯅꯦ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏ? ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯕꯖꯥꯠꯅꯤ꯫ ꯅꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤꯗꯣ ꯅꯣꯏꯕꯨ ꯅꯊꯧ ꯂꯩꯇ꯭ꯔꯣ? ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯌꯥꯝ ꯄꯥꯝꯂꯤꯗꯨꯕꯨ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕ? ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯣꯏꯗ ꯁꯦꯜ ꯀꯕꯤꯕ꯭ꯔꯣ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯩ? ꯍꯦꯉꯥꯡ, ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤꯅ ꯃꯄꯥꯟ ꯍꯦꯛꯇ ꯊꯣꯛꯏꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯆꯜꯁꯤ ꯈꯔ ꯐꯥꯖꯤꯜꯂꯨꯅꯦ꯫ ꯑꯁꯨꯛ ꯄꯤꯛꯂꯤꯉꯩꯁꯤꯗꯒꯤ ꯑꯁꯨꯝ ꯇꯧꯔꯗꯤ ꯍꯌꯦꯡ ꯋꯥꯏ ꯆꯥꯎꯔꯀꯥꯟꯗꯤ ꯀꯝꯗꯧꯅꯤ? ꯂꯥꯏꯔꯣꯏꯗꯧꯔꯤ ꯅꯆꯜꯁꯤ ꯃꯤ ꯇꯤꯟꯅꯕꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯀꯦꯗꯤ ꯍꯥꯏꯗꯦ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯔꯗ꯭ꯔꯣ? ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯔ ꯈꯜꯍꯜꯂꯨ꯫ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅꯦ ꯅꯆꯜꯁꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯃꯤꯠ ꯅꯥꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯪꯉꯥꯏ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯕꯨꯡ ꯑꯍꯜ ꯅꯣꯡꯌꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯩꯃ, ꯏꯆꯜꯅ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯏꯆꯜꯕꯨ ꯋꯥꯔꯛꯆꯒꯦ꯫ ꯁꯥꯎꯕꯤꯔꯅꯨ꯫ ꯏꯇꯩꯃ ꯍꯣꯏꯁꯨ ꯆꯠꯄꯤꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯆꯔꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯥꯏꯅ ꯍꯥꯏꯌꯨ꯫ ꯄꯨꯛꯅꯤꯡꯁꯦ ꯄꯦꯜꯂꯦ ꯍꯥꯏ ꯋꯥꯅꯦ꯫ ꯍꯥꯏ ꯇꯊꯣꯠ, ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯎꯀꯣ꯫ ꯆꯠꯂꯦ ꯆꯠꯂꯦ, ꯅꯣꯏꯁꯨ ꯂꯩꯍꯧꯔꯣ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯇꯊꯣꯠꯇꯨ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯕꯨꯡ ꯌꯥꯏꯃꯅ ꯎꯕꯗꯒꯤ ꯆꯩꯍꯠꯂꯤ꯫ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯅꯪꯕꯨ ꯐꯅꯕ ꯆꯩꯉꯥꯡ ꯇꯧꯕꯁꯦ ꯅꯪꯅꯗꯤ ꯐꯠꯇꯕ ꯑꯣꯏꯅ ꯎꯔꯤ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯏꯁꯤꯗ ꯃꯤꯅ ꯇꯤꯟꯁꯤꯠꯅꯔꯦ꯫ ꯑꯁꯨꯛ ꯏꯀꯥꯏꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯑꯃꯇ ꯈꯪꯗ ꯊꯧꯁꯥꯗꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯪ ꯉꯁꯤꯗꯒꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯕꯨꯡ ꯌꯥꯏꯃꯁꯤ ꯈꯔꯁꯨ ꯁꯥꯊꯤꯕꯅꯤ꯫ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯇꯊꯣꯠꯁꯨ ꯃꯕꯨꯡ ꯑꯅꯤꯗꯨ ꯀꯤꯗ꯭ꯔꯕꯁꯨ ꯃꯕꯨꯡ ꯌꯥꯏꯃꯗꯤ ꯌꯥꯝꯅ ꯀꯤꯖꯕꯅꯤ꯫ ꯌꯥꯏꯃ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯏꯆꯜꯁꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯅꯦ꯫ ꯋꯥꯈꯜ ꯇꯥꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯂꯩꯁꯥ ꯐꯥꯔꯒ ꯑꯗꯨꯝ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯆꯩ ꯆꯩꯔꯒ ꯉꯥꯡ ꯁꯛ ꯇꯧꯔꯒ ꯐꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯀꯔꯤ ꯇꯧꯔꯒ ꯀꯝꯗꯧꯅ ꯏꯆꯜꯁꯤ ꯋꯥꯈꯜ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯁꯤ꯫ ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯇꯞꯊꯧꯅꯦ꯫ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯁꯤ꯫ ꯃꯇꯝ ꯈꯔ ꯃꯥꯕꯨ ꯌꯨꯝꯗꯩ ꯃꯄꯥꯜ ꯊꯣꯛꯍꯟꯗꯕꯤ ꯊꯝꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯝꯗꯧꯕꯅ ꯍꯥꯏꯗꯣ ꯌꯦꯡꯉꯁꯤ꯫ ꯃꯌꯥꯝꯕꯅ ꯐꯅ ꯍꯥꯏꯔꯁꯨ ꯌꯥꯏꯃꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯇꯊꯣꯠꯄꯨ ꯃꯥꯒꯤ ꯀꯥꯗ ꯊꯝꯗꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯇꯥꯆꯧ, ꯇꯦꯍꯥꯏ, ꯇꯊꯣꯠ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯑꯩ ꯅꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯌꯥꯏꯃ, ꯅꯪꯕꯨ ꯅꯆꯜꯁꯤꯅ ꯀꯞꯂꯤꯕꯁꯤ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯃꯨꯛꯇ ꯍꯪꯗꯣꯛꯁꯤꯅꯦ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯨꯅ ꯅꯪ ꯀꯞꯅꯤꯀꯣ꯫ ꯕꯥꯕꯥ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯅꯤꯡꯕ ꯇꯧꯍꯜꯂꯕꯗꯤ ꯇꯨꯡꯗ ꯁꯣꯏꯗꯣꯏꯁꯦ
ꯑꯩꯈꯣꯏꯅꯤ ꯃꯕꯨꯡ ꯑꯍꯨꯝ ꯂꯩꯅ ꯃꯆꯜꯁꯤ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯗꯦ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯦ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯁꯦꯝꯗꯣꯛꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯅꯕ ꯑꯇꯣꯝꯕ ꯅꯃꯥꯅ ꯍꯣꯔꯦꯟ ꯍꯪꯂꯛꯂꯁꯨ ꯅꯤꯡꯊꯤꯅ ꯈꯨꯝꯈꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅꯅꯦ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯤ ꯕꯥꯕꯥ ꯑꯩꯈꯣꯏꯅ ꯐꯅꯕ ꯗꯝꯁꯤꯜꯂꯒꯦ ꯏꯃꯥꯕ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯤꯕꯗꯣ ꯑꯃꯨꯛ ꯀꯞꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯇꯧꯔꯤꯁꯤ ꯍꯦꯛ ꯈꯪꯕꯗ ꯑꯇꯣꯝꯕ ꯌꯥꯏꯃ ꯅꯈꯣꯏ ꯑꯅꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯁꯨ ꯑꯩ ꯁꯤꯗ ꯏꯆꯜ ꯁꯪꯒꯦ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯣꯏ ꯇꯥꯆꯧ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ ꯃꯥ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯣꯡꯂꯤꯗꯨꯕꯣ ꯌꯥꯏꯃ ꯂꯥꯎꯅꯦ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯕꯨ ꯉꯁꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯆꯜꯗꯤ ꯎꯗꯦꯅ ꯃꯥꯗꯤ ꯁꯥꯟꯅꯍꯧꯕ꯭ꯔꯣ ꯃꯥ ꯏꯆꯜꯗ ꯋꯥꯔꯦꯅ ꯉꯥꯛ ꯄꯣꯊꯥꯎꯔꯤ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯁꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯋꯥꯔꯦ ꯅꯆꯜ ꯑꯁꯤ ꯈꯔ ꯃꯉꯥꯎ ꯊꯤꯔꯁꯨ ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯪꯗꯧꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯣꯏꯅꯤꯡꯗꯅ ꯌꯥꯝ ꯄꯥꯝꯖꯅ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯁꯨꯝ ꯇꯧꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯅꯆꯜꯕꯨ ꯐꯨꯖꯩ ꯇꯧꯒꯅꯨ ꯅꯆꯜꯗꯤ ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩ ꯏꯃꯥꯒꯤꯗꯤ ꯅꯈꯣꯏꯅ ꯆꯤꯜ ꯅꯅꯥꯎꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨꯅꯤ ꯄꯥꯝꯂꯤꯕ ꯅꯈꯣꯏꯅ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯅꯆꯜꯕꯨ ꯃꯤꯔꯥꯏꯒꯅꯨꯀꯣ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯊꯣꯛꯂꯕꯁꯨ ꯅꯆꯜꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯍꯜꯂꯛꯀꯅꯨ ꯏꯆꯥꯁꯤ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯒꯤ ꯀꯔꯦꯝꯅꯐꯝ ꯍꯥꯏꯗꯨꯁꯨ ꯑꯣꯏꯔꯤ ꯃꯁꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯃꯥꯒꯤ ꯉꯁꯤ ꯈꯪꯍꯧꯗ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯥ ꯀꯩꯅꯣ ꯉꯁꯤ ꯏꯃꯥꯅ ꯅꯆꯥꯗ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯕꯣ ꯏꯆꯜꯕꯨ ꯀꯩꯒꯤ ꯊꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯈꯩꯗꯤ ꯃꯥꯕꯨ ꯄꯦꯜꯍꯟꯒꯅꯤ ꯏꯆꯜꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯍꯜꯂꯣꯏ ꯏꯃꯥ ꯄꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯇꯌꯥꯏꯒꯅ ꯏꯃꯥꯒꯅ ꯀꯞꯅ ꯂꯥꯎꯅꯔꯤꯉꯩ ꯑꯩꯗꯤ ꯄꯨꯛꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯀꯞꯀꯦ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯀꯞꯃꯤꯟꯅꯔꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯂꯣꯏꯅꯕ ꯍꯣꯠꯅꯁꯤ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯊꯤꯗꯥ ꯃꯁꯤꯅ ꯉꯥꯡꯕꯁꯤꯃ ꯅꯄꯥ ꯍꯣꯏꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯂꯣ ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯅꯆꯜꯗꯨꯁꯨ ꯋꯥꯔꯝꯂꯅꯤ ꯆꯥꯛꯁꯨ ꯂꯥꯝꯂꯝꯂꯅꯤ ꯄꯨꯟꯅ ꯀꯧꯔꯛꯂꯣ ꯍꯣꯏ ꯃꯥ ꯀꯧꯔꯛꯂꯒꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯔꯝꯃꯨ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯇꯊꯣꯠ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯆꯥꯛ ꯊꯤꯍꯧꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯔꯁꯤ ꯑꯗꯨꯒ ꯏꯕꯨꯡ ꯋꯥ ꯍꯥꯏꯒꯦ ꯊꯣꯡꯗꯨ ꯇꯊꯣꯠꯅ ꯁꯥꯎꯗꯨꯅ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯕꯅꯤ ꯇꯊꯣꯠ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯇꯣꯟꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯈꯪꯂꯕꯗꯤ ꯋꯥ ꯊꯣꯛꯂꯅꯤ ꯁꯣꯏꯗꯅ ꯃꯅꯨꯡ ꯀꯟꯕꯤ ꯇꯊꯣꯠꯅꯤ ꯑꯗꯨꯅ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗꯦ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗ ꯀꯅꯥꯁꯨ ꯇꯥꯕꯤꯗ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯃꯕꯨꯡꯅ ꯑꯗꯨꯕꯨ ꯇꯊꯣꯠ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯉꯁꯥꯏꯗꯒꯤ ꯀꯧꯕꯗ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯇꯥꯗꯕꯁꯤꯗ ꯃꯕꯨꯡꯗꯨ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯛꯂꯦ ꯍꯟꯗꯛꯇꯤ ꯅꯣꯡꯌꯥꯏꯁꯨ ꯃꯄꯥꯜꯗ ꯉꯥꯛꯊꯣꯛꯂꯨꯕꯅꯤ ꯇꯆꯧ ꯇꯌꯥꯏ ꯀꯥꯏꯗ ꯂꯩꯒꯦ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯏꯆꯜꯁꯤ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯀꯥꯗ ꯃꯤ ꯂꯩꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯊꯨꯒꯥꯏꯔꯤ ꯌꯦꯡꯁꯦ ꯃꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯆꯥꯁꯤꯡꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯃꯥꯗꯨꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏ ꯍꯥꯏ ꯑꯆꯧꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯣꯏꯕꯣ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯕꯅ ꯅꯣꯡꯌꯥꯏꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯃꯥ ꯏꯆꯜꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯊꯣꯡ ꯊꯨꯒꯥꯏꯔꯒ ꯌꯦꯡꯁꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯃꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯆꯜꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯗꯣꯏꯅꯣ ꯑꯇꯣꯝꯕ ꯌꯥꯏꯃ ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯊꯣꯡꯁꯤ ꯌꯥꯝ ꯊꯨꯅ ꯊꯨꯒꯥꯏ ꯉꯁꯥꯏꯗꯤ ꯅꯈꯣꯏꯕꯨ ꯅꯆꯜꯁꯤ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯋꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯁꯤꯅ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯊꯨꯒꯥꯏꯔꯤ ꯇꯊꯣꯠꯇꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯌꯥꯏꯃꯗꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯃꯆꯜꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯌꯥꯏꯃ ꯀꯔꯤꯅꯣ ꯅꯪꯅ ꯅꯆꯜꯗ ꯐꯨꯔꯤꯕꯗꯤ ꯉꯁꯤ ꯀꯔꯤ ꯊꯣꯛꯈꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯆꯜꯁꯤꯅ ꯑꯁꯨꯝ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯀꯩꯁꯨ ꯊꯣꯛꯇꯅ ꯏꯆꯥꯅ ꯑꯁꯨꯝ ꯇꯧꯗꯧ ꯅꯠꯇꯦ ꯈꯨꯝꯃꯣ ꯅꯈꯣꯏ ꯀꯅꯥꯁꯨ ꯈꯨꯝꯗꯅ ꯂꯩꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯇꯊꯣꯠꯁꯨ ꯃꯔꯤꯡꯖꯦꯜ ꯈꯥꯕꯒꯤ ꯍꯧꯅꯕꯤ ꯃꯕꯨꯡꯅ ꯐꯨꯔꯕꯁꯨ ꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯗ ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯝꯂꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯌꯥꯏꯃꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤꯉꯩꯗ ꯑꯃꯁꯨ ꯑꯃꯨꯛ ꯁꯥꯎꯖꯤꯟꯕꯁꯦ ꯀꯌꯥ ꯐꯖꯗꯦ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯣꯡꯌꯥꯏꯅ ꯃꯃꯥꯗ ꯂꯤꯔꯤ ꯂꯣꯏꯔꯛꯄꯗ ꯃꯃꯥꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯄꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯅꯆꯜꯁꯤꯕꯨ ꯁꯥ ꯉꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯊꯝꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯛ ꯋꯥꯈꯜ ꯊꯦꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯗꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯜꯁꯤꯗꯤ ꯅꯈꯣꯏꯒꯤ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯑꯉꯥꯡꯅꯤ
ꯅꯈꯣꯏꯅ ꯍꯦꯟꯅ ꯃꯨꯛꯂꯗꯤ ꯑꯉꯥꯡꯁꯤꯅ ꯐꯔꯛꯄꯒꯤ ꯃꯍꯨꯠ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯣꯟꯊꯣꯛꯏꯗ ꯏꯆꯥꯁꯥ ꯅꯈꯣꯏꯁꯤꯗꯤ ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯒ ꯁꯦꯝꯗꯣꯛꯇꯧꯅꯤ꯫ ꯐꯍꯟꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯀꯥꯗ ꯑꯗꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯇꯣꯏꯅꯣ? ꯃꯃꯥꯅ ꯉꯥꯡꯆꯩ ꯇꯧꯕꯗꯒꯤ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯤ꯫ ꯃꯆꯜꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯖꯔꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯃꯆꯜꯒꯤ ꯅꯥꯛꯇ ꯄꯨꯟꯅ ꯐꯝꯊꯔꯛꯏ꯫ ꯇꯊꯣꯠ, ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯜꯂꯤ ꯏꯆꯜꯒꯤ ꯃꯐꯝꯗ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯇꯧꯍꯩꯗꯕ ꯀꯌꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯅꯕꯨꯡꯅ ꯁꯥꯎꯅꯤꯡꯗꯨꯅ ꯏꯆꯜꯕꯨ ꯐꯨꯈ꯭ꯔꯦ꯫ ꯅꯕꯨꯡꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯌꯥꯏ ꯃꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯃꯆꯜꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯇꯊꯣꯠ ꯁꯦꯝꯗꯣꯛꯅꯕꯗꯤ ꯃꯁꯥꯅ ꯀꯌꯥꯔꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯁꯦꯝꯗꯣꯛꯄ ꯉꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯇꯧꯕꯗꯤ ꯈꯔ ꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄ ꯈꯔ ꯍꯩꯔꯤ꯫ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯈꯔ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯇꯊꯣꯠꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯧꯖꯤꯛꯇꯤ, ꯑꯗꯨꯕꯨ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ꯫ ꯅꯣꯡꯃ ꯇꯊꯣꯠꯀ ꯈꯨꯜꯒꯤ ꯑꯉꯥꯡ ꯈꯔꯒ ꯃꯤꯒꯤ ꯆꯨ ꯊꯥꯕ ꯍꯤꯡꯈꯣꯜ ꯑꯃꯗꯒꯤ ꯆꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯊꯦꯝꯕꯣꯡ, ꯁꯤꯒꯤ ꯑꯁꯥꯡꯕꯁꯤ ꯑꯣꯏꯅ ꯄꯨꯔꯁꯤ, ꯑꯁꯣꯝꯒꯤ ꯃꯆꯥꯁꯤꯗꯤ ꯆꯥꯕ ꯀꯣꯟꯅꯔꯣꯏ꯫ ꯆꯦ ꯇꯊꯣꯠ, ꯑꯩ ꯋꯥꯔꯦ, ꯅꯪ ꯑꯃꯨꯛ ꯀꯛꯎ, ꯁꯤ ꯊꯥꯡꯁꯤꯗ ꯂꯩꯔꯤ꯫ ꯇꯊꯣꯠꯅ ꯊꯦꯝꯕꯨꯡꯗꯒꯤ ꯊꯥꯡꯗꯨ ꯁꯠ ꯂꯧꯔꯒ ꯆꯨ ꯑꯆꯧꯕ ꯐꯖꯕ ꯈꯔ ꯆꯣꯞ ꯆꯣꯞ ꯌꯥꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯪꯈꯣꯜ ꯃꯄꯨꯗꯨ ꯊꯣꯔꯛꯂꯤ꯫ ꯍꯥꯏ ꯀꯅꯥꯅꯣ ꯑꯗꯨꯗ ꯆꯨ ꯍꯨꯔꯥꯜꯂꯤꯗꯣ? ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ, ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯁꯤꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯆꯨ ꯍꯨꯔꯥꯟꯕ ꯁꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯅꯣꯏ ꯂꯩꯍꯧꯒꯦꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯆꯨ ꯈꯔꯁꯤ ꯄꯨꯔꯒ ꯆꯦꯜꯂꯤꯍꯦ ꯑꯉꯥꯡꯁꯥ꯫ ꯇꯊꯣꯠꯇꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯏꯪꯈꯣꯜ ꯃꯄꯨꯗꯨꯗꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯆꯦꯟꯕ ꯉꯝꯗ ꯂꯩꯍꯧꯔꯤ꯫ ꯃꯥꯒꯤ ꯇꯊꯣꯠ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤ, ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯨ ꯊꯥꯔꯒ ꯃꯣꯏꯅ ꯍꯔꯥꯎꯅꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯣꯝꯗꯅ ꯇꯊꯣꯠꯀ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯃꯤ ꯄꯥꯛꯅ ꯆꯠꯅꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯂꯒ ꯆꯨꯗꯨ ꯆꯥꯔꯤ꯫ ꯏꯆꯦ, ꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯋꯤ, ꯍꯌꯦꯡꯁꯨ ꯍꯨꯔꯥꯜꯂꯨꯁꯤ꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯜꯂꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃ ꯐꯥꯔꯒ ꯂꯨ ꯀꯣꯛꯄ ꯁꯣꯏꯔꯣꯏ꯫ ꯍꯌꯦꯡꯗꯤ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯍꯨꯔꯥꯟꯁꯤ꯫ ꯏꯁꯤꯠꯂꯨꯁꯤꯔꯥ, ꯉꯥ ꯐꯥꯔꯒ ꯌꯣꯜꯂꯒ ꯉꯥꯃꯣꯛ ꯆꯥꯅꯕ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯌꯥꯏ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯣꯝꯗ ꯏꯪꯈꯣꯜ ꯃꯄꯨꯗꯨ ꯇꯊꯣꯠꯀꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯍꯥꯏ ꯀꯅꯥꯅꯣ ꯑꯗ ꯆꯨ ꯍꯨꯔꯥꯜꯂꯤꯗꯣ? ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ, ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯁꯤꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯆꯨ ꯍꯨꯔꯥꯟꯕꯁꯨ ꯁꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯅꯣꯏ ꯂꯩꯍꯧꯒꯦꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯆꯨ ꯈꯔꯁꯤ ꯄꯨꯔꯒ ꯆꯦꯜꯂꯤꯍꯦ ꯑꯉꯥꯡꯁꯥ꯫ ꯇꯊꯣꯠꯇꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯏꯪꯈꯣꯜ ꯃꯄꯨꯗꯨꯗꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯆꯦꯟꯕ ꯉꯝꯗ ꯂꯩꯍꯧꯔꯤ꯫ ꯃꯥꯒꯤ ꯇꯊꯣꯠ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤ, ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯨ ꯊꯥꯔꯒ ꯃꯣꯏꯅ ꯍꯔꯥꯎꯅꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯣꯝꯗꯅ ꯇꯊꯣꯠꯀ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯃꯤ ꯄꯥꯛꯅ ꯆꯠꯅꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯐꯝꯂꯒ ꯆꯨꯗꯨ ꯆꯥꯔꯤ꯫ ꯏꯆꯦ, ꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯋꯤ, ꯍꯌꯦꯡꯁꯨ ꯍꯨꯔꯥꯜꯂꯨꯁꯤ꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯜꯂꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃ ꯐꯥꯔꯒ ꯂꯨ ꯀꯣꯛꯄ ꯁꯣꯏꯔꯣꯏ꯫ ꯍꯌꯦꯡꯗꯤ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯍꯨꯔꯥꯟꯁꯤ꯫ ꯏꯁꯤꯠꯂꯨꯁꯤꯔꯥ, ꯉꯥ ꯐꯥꯔꯒ ꯌꯣꯜꯂꯒ ꯉꯥꯃꯣꯛ ꯆꯥꯅꯕ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯌꯥꯏ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯣꯝꯗ ꯏꯪꯈꯣꯜ ꯃꯄꯨꯗꯨ ꯇꯊꯣꯠꯀꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯍꯥꯏ ꯅꯣꯡꯌꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ, ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯌꯥꯏꯃ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯑꯕꯣ, ꯀꯔꯤ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ? ꯍꯥꯏ, ꯅꯆꯜꯗꯨꯅ ꯑꯩꯒꯤ ꯆꯨ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦꯅꯦ꯫ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯋꯥꯅ ꯊꯥꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯆꯜꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯂꯥꯛꯂꯒ ꯍꯦꯛꯇ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦꯗꯅ꯫ ꯈꯔꯁꯨ ꯋꯥꯔꯧꯅꯦ ꯏꯕꯨꯡꯉꯣ, ꯃꯄꯥ ꯊꯣꯛꯄꯗꯅ ꯃꯥꯏꯗꯣ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ, ꯑꯩꯒꯤ ꯈꯛꯇ ꯅꯠꯇꯦ ꯃꯥꯅ ꯍꯨꯗꯨꯅ ꯆꯥꯔꯤꯕꯁꯤ꯫ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯏꯪꯈꯣꯜꯒꯤ ꯄꯣꯠ ꯆꯥꯗꯕ ꯌꯥꯎꯔꯝꯃꯣꯏ꯫ ꯉꯥꯡꯉꯁꯨ ꯏꯀꯥꯏꯗꯦꯅꯦ ꯅꯆꯜꯗꯣ, ꯑꯩꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯍꯦꯛꯇ ꯈꯨꯝꯃꯤꯅꯦ꯫ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯄꯥ ꯊꯣꯛꯏꯅꯦ꯫ ꯑꯍꯜꯁꯤꯅ ꯆꯩꯔꯛꯄꯁꯤꯗ ꯌꯥꯏꯃꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯋꯥ ꯈꯨꯝꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯆꯨ ꯑꯣꯏꯅ ꯁꯤꯡꯒꯦ ꯍꯥꯏꯕ꯭ꯔꯥ, ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯑꯃꯗꯤ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯑꯕꯣ, ꯆꯨ ꯑꯃꯨꯛ ꯁꯤꯡꯕ ꯍꯥꯏꯗꯨꯗꯤ ꯙꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯒꯦꯅ ꯁꯨꯅ ꯀꯌꯥ ꯊꯣꯛꯂꯦ ꯑꯕꯣ? ꯂꯨꯄꯥ 50 ꯍꯦꯛ ꯄꯤꯔꯣ꯫
ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯦꯜꯁꯤꯅꯗꯤ ꯆꯨꯒꯤ ꯃꯃꯜ ꯌꯧꯗ꯭ꯔꯕꯅꯤ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨ ꯍꯥꯏꯔꯕꯅꯤ ꯌꯥꯏꯃꯅ ꯂꯨꯄꯥ 100 ꯄꯤꯗꯨꯅ ꯑꯍꯜꯗꯨ ꯊꯥꯗꯣꯔꯛꯂꯤ ꯁꯤ ꯃꯉꯥꯏꯗꯅ ꯄꯨꯈ꯭ꯔꯤꯕ ꯆꯨꯗꯨꯒ ꯄꯤꯔꯛꯂꯤꯕ ꯁꯦꯜꯁꯤꯅꯗꯤ ꯍꯦꯜꯂꯕꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯀꯅꯥꯗꯒꯤ ꯂꯧꯅꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯁꯦꯜ ꯊꯨꯝꯗ ꯌꯥꯝꯅ ꯃꯤꯇꯥꯕꯤ ꯑꯍꯜꯅꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯋꯥ ꯈꯔꯁꯨ ꯇꯝꯁꯤꯟꯗꯨꯅ ꯁꯦꯜ ꯍꯦꯟꯅ ꯂꯧꯊꯣꯛꯂꯤꯕꯅꯤ ꯁꯣꯝꯗ ꯌꯥꯏꯃꯗꯨ ꯃꯆꯜ ꯍꯜꯂꯛꯄ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯊꯣꯠꯇꯨ ꯆꯨꯁꯥꯡ ꯑꯃ ꯆꯤꯛꯂꯒ ꯆꯪꯂꯛꯏ ꯅꯪ ꯉꯥꯏꯈꯣ ꯀꯗꯥꯏꯗꯒꯤ ꯆꯨꯅꯣ ꯅꯪꯅ ꯆꯥꯔꯛꯂꯤꯕꯗꯣ ꯇꯊꯣꯠ ꯃꯕꯨꯡꯗ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯈꯥꯒꯤ ꯊꯦꯝꯕꯣꯡ ꯍꯣꯏꯗꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ ꯊꯦꯝꯕꯣꯡ ꯍꯣꯏꯗꯤ ꯀꯥꯏꯗꯒꯤ ꯆꯨ ꯃꯈꯣꯏꯒꯤꯗꯤ ꯆꯨ ꯍꯧꯗꯗꯥꯏꯅꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯄꯤꯔꯛꯄꯅꯤ ꯊꯦꯝꯕꯣꯡ ꯍꯥꯏꯕ ꯃꯄꯣꯠ ꯂꯤꯠꯄ ꯑꯉꯥꯡꯗꯨꯅꯕꯨ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕꯩ ꯆꯥꯎꯅ ꯄꯤꯔꯛꯄ꯭ꯔꯅꯦ ꯃꯕꯨꯡꯅ ꯅꯝꯍꯪ ꯍꯦꯛꯇ ꯍꯪꯂꯛꯄꯁꯤꯗ ꯇꯊꯣꯠꯇꯨ ꯏ ꯇꯧꯗꯨꯅ ꯉꯥꯛꯂꯩ ꯃꯆꯜꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯏꯃꯗꯨ ꯁꯥꯎꯒꯠꯂꯛꯏ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯁꯦ ꯇꯧꯅꯨꯅ ꯀꯌꯥꯔꯛꯅꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯗꯣ ꯅꯪ ꯉꯁꯤ ꯐꯥꯎ ꯌꯥꯗꯦ ꯇꯥꯗꯦꯅꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯈꯣꯏ ꯕꯦꯛꯅ ꯊꯝꯗꯣꯏꯁꯤꯕꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯅꯪꯒꯤ ꯐꯖꯗꯕ ꯋꯥ ꯃꯌꯥꯝꯁꯤꯅ ꯏꯀꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗꯒꯤ ꯍꯟꯗꯣꯛꯅꯤꯡꯗ꯭ꯔꯦ ꯁꯤꯒꯦꯒ ꯁꯤꯖꯈ꯭ꯔꯣꯅꯤꯅ ꯅꯪ ꯑꯃ ꯍꯤꯡꯂꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯔꯒꯅ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯇꯊꯣꯠꯇꯨ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯔꯧꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯥ ꯑꯃ ꯂꯩꯕꯗ ꯏꯃꯨꯡꯁꯤꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯄꯤꯔꯦ ꯁꯤꯈ꯭ꯔꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯤ ꯇꯊꯣꯠꯁꯨ ꯉꯁꯥꯏ ꯀꯔꯤꯁꯨ ꯊꯣꯛꯇꯕꯒꯨꯝ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯔꯤ ꯏꯃꯥ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯇꯊꯣꯠꯀꯤ ꯉꯁꯤ ꯈꯪꯍꯧꯗ ꯍꯪꯉꯛꯄ ꯋꯥꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯒꯤ ꯁꯤꯗꯧꯔꯤꯕꯅꯣ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯅꯤ ꯁꯅꯥꯅꯤꯅꯦ ꯑꯗꯨꯝꯕ ꯋꯥꯗꯨ ꯃꯇꯨꯡ ꯍꯥꯏꯒꯅꯨ ꯏꯃꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯔꯣ ꯌꯥꯏꯃꯗꯤ ꯃꯥꯅ ꯉꯁꯥꯏ ꯈꯔ ꯉꯥꯡꯆꯩꯗꯨꯅ ꯇꯧꯕꯗꯨꯒꯤ ꯃꯆꯜꯅ ꯁꯥꯎꯗꯨꯅ ꯉꯥꯡꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯀꯥꯟ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯗꯤ ꯇꯊꯣꯠꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯇꯧꯏ ꯃꯆꯥꯒꯤ ꯑꯍꯣꯡꯕꯗ ꯃꯃꯥꯗꯨ ꯈꯔꯗꯤ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯅꯪꯕꯨ ꯄꯣꯊꯥꯔꯨꯔꯣꯅꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯏꯃꯥꯁꯨ ꯋꯥꯔꯝꯂꯅꯤ ꯉꯁꯥꯏꯗꯒꯤ ꯅꯊꯟꯇ ꯊꯕꯛ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗ ꯏꯃꯥ ꯋꯥꯗꯦꯗ ꯊꯕꯛ ꯈꯔ ꯈꯛꯁꯤ ꯇꯧꯕꯗ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯆꯪꯉꯣ ꯇꯨꯝꯊꯣꯛꯂꯨꯔꯣ ꯇꯊꯣꯠꯅ ꯌꯥꯗꯗꯨꯅ ꯊꯕꯛꯇꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯕꯗ ꯇꯊꯣꯠꯇꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯉꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯃꯥꯅ ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯈꯟꯖꯤꯜꯂꯝꯗꯦ ꯇꯊꯣꯠ ꯌꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯅ ꯀꯞꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯅꯆꯧ ꯅꯈꯣꯏꯕꯨ ꯉꯁꯤꯗꯒꯤ ꯅꯆꯜꯅ ꯑꯋꯥꯕ ꯄꯤꯔꯔꯣꯏꯌꯦ ꯑꯩ ꯑꯃ ꯍꯤꯡꯂꯝꯕꯅ ꯅꯈꯣꯏꯗ ꯑꯋꯥꯕ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯀꯩꯒꯨꯝꯕ ꯊꯦꯡꯅꯕ ꯊꯣꯛꯂꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯕꯤꯌꯨ ꯉꯁꯤꯗꯤ ꯇꯊꯣꯠꯇꯨ ꯄꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯀꯞꯂꯝꯃꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯇꯨꯃꯤꯟ ꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯃꯊꯟꯇ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ ꯑꯅꯛꯄꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯣꯏꯒꯤ ꯋꯥ ꯑꯩꯅ ꯇꯥꯗꯧ ꯅꯠꯇꯦꯅꯦ ꯑꯁꯨꯛꯀꯩꯕ ꯃꯇꯝꯁꯦ ꯑꯩꯅ ꯀꯌꯥ ꯋꯥꯅ ꯂꯩꯕ ꯋꯥꯅ ꯁꯨꯖꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜꯁꯨ ꯅꯈꯣꯏꯅ ꯅꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯩꯅ ꯃꯤꯅꯥꯏꯒꯨꯝ ꯊꯝꯕ ꯂꯩꯔꯣꯏ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯇꯣꯝꯕꯤꯒꯤ ꯂꯝꯆꯠꯇꯣ ꯐꯖꯅ ꯎꯠꯂꯤ ꯅꯆꯥꯁꯨ ꯅꯪꯒꯤ ꯂꯤꯆꯠ ꯂꯧꯏ ꯀꯩꯗꯕꯨ ꯐꯅꯤ ꯍꯥꯏꯒꯦ ꯏꯄꯥꯗꯨꯁꯨ ꯅꯃꯥꯅꯆꯥ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯦꯜꯂꯝꯂꯅꯤ ꯑꯩꯁꯨ ꯃꯥꯡꯂꯤ ꯃꯤꯌꯥꯝꯅ ꯌꯨ ꯊꯛꯄ ꯌꯨ ꯉꯥꯎꯕ ꯍꯥꯏꯗꯅ ꯂꯛꯅꯐꯝ ꯑꯣꯏꯔꯦꯗꯅ ꯉꯁꯥꯏꯗꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯇꯊꯣꯠꯇꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯤ ꯑꯍꯤꯡꯅꯤ ꯃꯤ ꯀꯅꯥꯁꯨ ꯇꯥꯔꯣꯏ ꯈꯟꯗꯨꯅ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯊꯣꯛꯂꯨꯔꯤ ꯉꯁꯥꯏ ꯃꯈꯩ ꯂꯥꯎꯈꯣꯡ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯂꯝꯕ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯑꯃꯅ ꯍꯧꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯀꯔꯤꯅꯣ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯖꯥꯠꯅꯣ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯇꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯑꯩꯕꯨ ꯉꯁꯤꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯤꯕ ꯖꯥꯠꯂꯅꯦ ꯑꯃꯨꯖꯥꯎ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯂꯝꯃꯤꯗ ꯌꯨꯝꯗꯅ ꯏꯃꯥꯇꯣꯟꯒꯤ ꯏꯆꯦꯗꯨꯒꯅ ꯑꯠꯄ ꯍꯦꯟꯃꯟꯕꯒꯤ ꯏꯊꯟꯇ ꯍꯤꯡꯖꯔꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯦꯜꯂꯣꯏꯔ ꯕꯨꯠꯂ ꯈꯪꯗꯕ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯕ ꯋꯥ ꯍꯥꯏꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯊꯥꯗꯣꯛꯇꯨꯅ
ꯀꯟꯅ ꯅꯣꯛꯂꯤꯕꯗꯨ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯗꯤ ꯕꯨꯠꯅꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯉꯥꯏꯔꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯕꯨ ꯂꯥꯏꯔꯩꯕꯛꯇ ꯂꯩꯅꯕ ꯌꯨꯝ ꯑꯃꯠꯇꯗꯤ ꯁꯥꯕꯤꯔꯝꯃꯨ ꯅꯆꯥ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ ꯁꯠ ꯍꯦꯛꯇ ꯂꯥꯛꯆꯒꯦ꯫ ꯇꯊꯣꯠꯇꯤ ꯑꯃꯨꯆꯥꯎꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯤ꯫ ꯑꯃꯨꯆꯥꯎꯕꯨ ꯂꯛꯅꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ꯫ ꯍꯦ ꯅꯨꯄꯥ ꯅꯪ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ? ꯅꯔꯣꯜ ꯆꯨꯝ꯫ ꯃꯐꯝꯁꯤ ꯑꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯃꯐꯝꯁꯤꯗꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯦꯛ ꯆꯪꯂꯛꯄ ꯊꯣꯛꯂꯗꯤ ꯃꯤ ꯑꯗꯣ ꯑꯩꯅ ꯊꯋꯥꯏ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯅ ꯅꯪꯒꯤ ꯄꯥꯜꯂꯤ ꯇꯥꯔꯦ꯫ ꯊꯦꯝꯕꯨꯡꯗꯨ ꯑꯁꯨꯝ ꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯇꯣꯟ ꯍꯣꯏꯗ ꯂꯃꯟ ꯈꯨꯝꯗꯧ ꯌꯥꯝ ꯋꯥꯠꯂꯤ꯫ ꯀꯔꯤꯒꯤ ꯂꯃꯟ? ꯀꯩꯗꯧꯕꯒꯤ? ꯅꯪꯒꯤ ꯂꯃꯟꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯑꯣꯏꯅ ꯁꯤꯡꯉꯨ꯫ ꯂꯥꯎ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯅꯠꯇꯦ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯃꯇꯝꯁꯦ ꯈꯤꯇ ꯁꯥꯡꯗꯣꯛꯄꯤꯈꯣ꯫ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯖꯒꯦ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯊꯦꯝꯕꯨꯡꯒꯤ ꯄꯪꯄꯪꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯇꯊꯣꯠꯇꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯂꯨꯍꯣꯡꯗꯧꯅꯤ꯫ ꯅꯄꯨꯟꯁꯤꯗꯣ ꯁꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯗꯧꯅꯤ꯫ ꯍꯣꯏ ꯑꯩꯅ ꯂꯣꯏꯅ ꯌꯥꯖꯔꯒꯦ ꯑꯗꯣ ꯁꯣꯝꯕꯤ ꯍꯦꯜꯂꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯤꯔꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯍꯪꯉꯁꯨ ꯍꯥꯏꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟꯀꯁꯨ ꯅꯣꯛꯂꯛꯏ꯫ ꯇꯊꯣꯠꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯔꯤ꯫ ꯑꯅꯤꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯝꯕꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯁꯛ ꯎꯅꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝꯗꯨ ꯌꯥꯝꯅ ꯃꯜꯂꯤ, ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯊꯨꯡꯂꯤꯕ ꯃꯇꯝꯁꯤ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯕ ꯃꯇꯝꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤ ꯍꯦꯂꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯃꯣꯠꯄꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯧꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯨꯔꯦ꯫ ꯀꯩ ꯄꯣꯠꯁꯨ ꯏꯆꯥꯏ ꯆꯥꯏꯅ ꯊꯝꯃꯤꯁꯤꯅ? ꯃꯣꯏꯒꯤ ꯍꯦꯂꯣꯏꯁꯤꯗꯤ ꯌꯥꯝ ꯃꯣꯠꯄ ꯆꯥꯅꯤꯡꯉꯦ꯫ ꯑꯃꯣꯠꯄ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯁꯤꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯃꯣꯠꯂꯝꯅꯤ꯫ ꯃꯁꯛꯁꯨ ꯏꯊꯤ ꯊꯤꯔꯝꯅꯤ꯫ ꯑꯃꯨꯛꯇꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯃꯁꯛꯁꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯗꯨ ꯑꯣꯏꯗꯣꯏꯅꯤ나 ꯐꯖꯕꯁꯨ ꯄꯥꯝꯃꯤꯅꯤ꯫ ꯃꯊꯟꯇ ꯈꯟꯖꯕꯅꯤ꯫ ꯃꯤ ꯇꯥꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯇꯟꯖꯥꯁꯤꯗ ꯅꯣꯡꯁꯨ ꯉꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯇꯊꯣꯠ ꯍꯣꯏꯅ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯌꯨꯝꯅꯤ꯫ ꯇꯊꯣꯠꯁꯨ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯦ ꯅꯨꯄꯥ ꯁꯤꯗ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯁꯤꯡ ꯈꯔꯁꯨ ꯊꯤꯔꯛꯎ꯫ ꯅꯪ ꯁꯦꯜ ꯌꯥꯎꯔꯛꯄ꯭ꯔꯥ? ꯀꯩꯅꯣ ꯁꯦꯜ ꯑꯃꯨꯛ ꯍꯪꯂꯤꯁꯤꯅ? ꯃꯤ ꯅꯦꯛꯂꯒ ꯑꯩꯕꯨ ꯍꯥꯠꯇꯣꯛꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯊꯟꯇꯅ ꯂꯣꯏꯁꯤꯟꯗꯣꯏꯕ? ꯅꯪ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯉꯁꯥꯏ? ꯍꯧꯖꯤꯛꯃꯛꯅ ꯊ꯭ꯋꯥꯏꯗꯣ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯦ ꯌꯥꯅꯤ ꯏꯕꯦꯝꯃ ꯑꯗꯨꯝ ꯄꯣꯊꯥꯕꯤꯌꯨ꯫ ꯑꯗꯣ ꯁꯦꯜꯗꯤ ꯌꯥꯝ ꯌꯥꯎꯔꯛꯇꯦ ꯀꯩꯒꯤ ꯑꯣꯏꯔꯕꯅꯣ ꯁꯦꯜ ꯍꯪꯂꯤꯕꯁꯤꯕꯣ? ꯆꯦꯡ ꯆꯥꯛ ꯂꯩꯔꯨ ꯍꯧꯖꯤꯛ ꯊꯣꯡꯅꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯁꯤꯟꯗꯧꯅꯤ꯫ ꯃꯁꯤꯗ ꯃꯔꯩ ꯇꯧꯔꯛꯂꯕ ꯅꯪ ꯈꯨꯗꯛꯁꯤꯗ ꯍꯥꯠꯂꯦ ꯈꯪꯉꯨ꯫ ꯆꯦꯟꯒꯤ ꯍꯣꯠꯅꯔꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯨ꯫ ꯊꯦꯝꯕꯨꯡꯗꯨ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯤ꯫ ꯇꯊꯣꯠꯅ ꯃꯃꯤꯠ ꯁꯪꯗꯣꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯗ ꯏꯕꯦꯝꯃ ꯑꯩ ꯏꯕꯦꯝꯃꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯗꯕꯒꯤ ꯂꯣꯏꯁꯤꯟꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯂꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁꯤꯡ ꯈꯔꯃꯨꯛ ꯊꯤꯔꯨꯔꯤ꯫ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯃꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯈꯔꯁꯨ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯇꯊꯣꯠꯄꯨ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯆꯧꯕ ꯏꯌꯥꯏꯃ ꯑꯇꯣꯝꯕ ꯅꯈꯣꯏꯕꯨ ꯅꯆꯜꯗꯨ ꯐꯪꯅꯕꯃꯨꯛꯇ ꯊꯤꯌꯨ ꯍꯥꯏꯕꯅꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯉꯔꯥꯡꯗꯤ ꯏꯆꯥꯗꯣ ꯌꯥꯝ ꯍꯔꯥꯎ ꯂꯩꯖꯕꯅꯤ ꯉꯁꯤ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ꯫ ꯏꯆꯥꯁꯤꯡꯁꯤ ꯃꯀꯣꯛ ꯁꯣꯏꯗꯅ ꯉꯥꯎꯔꯝꯂꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯁꯨ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯇꯧꯔꯤꯗꯅ ꯀꯗꯥꯏꯗꯕꯨ ꯆꯠꯇꯣꯏꯅꯣ? ꯉꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ꯫ ꯅꯆꯥꯗꯣ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯏ ꯈꯪꯂꯤꯕꯅꯤ꯫ ꯅꯪꯅ ꯍꯦꯟꯅ ꯋꯥ ꯌꯥꯝꯍꯜꯂꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯅꯆꯥꯅꯦ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯛ ꯌꯥꯝ ꯊꯧꯁꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯗꯤ ꯀꯩ ꯑꯣꯏꯅꯤ? ꯌꯥꯏꯃꯗꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯉꯔꯥꯡ ꯃꯥꯅ ꯃꯆꯟꯗ ꯆꯩꯈꯤꯕꯗꯨ ꯂꯣꯏꯅ ꯇꯝꯊꯣꯛꯂꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯃꯃꯥꯗꯤ ꯌꯥꯝꯅ ꯄꯦꯟꯈꯤꯗ꯭ꯔꯤ꯫ ꯇꯊꯣꯠꯇꯨ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯇꯊꯣꯠꯅ ꯇꯧ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯊꯣꯠꯁꯤ ꯃꯤꯅꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯍꯦꯂꯣꯏꯅꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯁꯨ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯏꯕꯦꯝꯃ ꯑꯩꯕꯨ ꯋꯥꯔꯤꯗ ꯃꯤꯅ ꯍꯥꯏꯅꯕ ꯍꯦꯂꯣꯏ ꯂꯥꯏꯁꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯏ ꯍꯥꯏꯅꯩ꯫
ꯑꯗꯨꯒ ꯅꯪꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯊꯣꯛꯇꯦ ꯅꯪꯕꯨ ꯑꯁꯦꯡꯕ ꯍꯦꯂꯣꯏꯔꯣ ꯃꯤꯔꯣ ꯇꯊꯣꯠꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯁꯥꯎꯕ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯪꯅ ꯗꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯅꯪ ꯉꯛꯁꯝꯗꯣ ꯂꯦꯟꯊꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯨ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯣ ꯍꯥꯏꯕꯅꯣ ꯊꯦꯝꯕꯨꯡꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯔꯤ ꯃꯈꯩ ꯇꯧꯕꯗꯨꯅꯤ ꯉꯥꯆꯥꯎ ꯑꯃ ꯂꯩꯔꯒ ꯃꯍꯤ ꯌꯥꯝꯍꯟꯗꯕꯤꯗ ꯊꯣꯡ ꯍꯥꯎꯅ ꯆꯥꯒꯦ ꯏꯕꯦꯝꯃ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ ꯑꯃꯨꯛ ꯁꯥꯎꯔꯛꯇꯣꯏꯔꯥ ꯀꯩꯅꯣ ꯍꯪꯉꯨ ꯑꯩꯅ ꯁꯥꯎꯗꯕ ꯋꯥ ꯑꯣꯏꯔꯗꯤ ꯍꯪꯉꯛꯀꯅꯨ ꯌꯥꯔꯅꯤꯗ ꯍꯪꯉꯛꯑꯔꯣꯏꯒꯦ ꯏꯕꯦꯝꯃ ꯑꯃꯨꯛ ꯁꯥꯎꯔꯛꯇꯧ ꯃꯥꯜꯂꯦ ꯑꯩ ꯉꯥ ꯂꯩꯕ ꯑꯣꯏꯅ ꯆꯠꯂꯒꯦ ꯂꯥꯏꯅꯕꯨ ꯉꯥ ꯊꯣꯡꯕ ꯆꯥꯒꯦ ꯀꯔꯤ ꯂꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯃꯤꯟꯅꯕ ꯁꯨꯝ ꯀꯤꯁꯤꯜꯂꯦ ꯇꯧꯔꯤꯁꯤ ꯃꯥꯅꯗꯤ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯃꯔꯨꯝ ꯁꯣꯟꯕꯅꯤ ꯑꯗꯨꯕꯨ ꯇꯊꯣꯠꯅ ꯇꯥꯊꯣꯛꯈ꯭ꯔꯦ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯎ ꯂꯥꯏꯅ ꯉꯥ ꯆꯥꯕ ꯌꯥꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯅꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯑꯩ ꯆꯠꯆꯔꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯣꯡ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯇꯊꯣꯠꯇꯤ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯍꯧꯔꯤ ꯊꯦꯝꯃꯨꯡꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯍꯦꯛ ꯂꯩꯃꯤꯟꯅꯗꯅ ꯉꯥꯎꯗꯨꯅ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝ ꯐꯪꯕꯁꯤꯕꯨ ꯑꯩꯁꯦ ꯃꯤꯅꯦ ꯍꯥꯏꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯔꯕꯅꯦ ꯍꯥꯏꯕꯅꯤꯗ ꯂꯩꯃꯤꯟꯅꯔꯤꯁꯤꯁꯨ ꯀꯨꯏꯔꯕꯅꯤ ꯉꯁꯤꯐꯥꯎ ꯈꯪꯗ꯭ꯔꯤꯁꯤꯅꯗꯤ ꯀꯩꯁꯨ ꯈꯪꯂꯔꯣꯏ ꯃꯥꯒꯤ ꯁꯨꯝꯕ ꯑꯄꯪꯕꯁꯤꯗꯅꯤꯅꯤ ꯃꯃꯥꯇꯣꯟꯅ ꯊꯤꯅ ꯇꯧꯔꯤꯗꯨꯗꯤ ꯑꯁꯣꯝꯗꯅ ꯇꯊꯣꯠꯀꯤ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯂꯣꯏꯅ ꯂꯨꯍꯣꯡꯂꯤ ꯃꯄꯥ ꯃꯃꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ ꯀꯥ ꯍꯦꯟꯅ ꯁꯣꯜꯂꯤꯕꯁꯤ ꯃꯃꯥꯅꯤ ꯃꯆꯜ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ ꯃꯃꯧ ꯑꯍꯨꯝꯗꯨꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯩ ꯑꯗꯨꯕꯨ ꯏꯀꯟ ꯀꯟꯈꯠꯄꯗꯤ ꯑꯣꯏꯗꯦ ꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯊꯕꯥ ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯅꯦ ꯅꯈꯣꯏ ꯆꯥꯔꯨꯔꯣ ꯏꯃꯥꯗꯤ ꯍꯣꯔꯦꯟ ꯆꯥꯅꯤꯡꯂꯀꯥꯟꯗ ꯆꯥꯔꯒꯦ ꯏꯃꯥ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯤ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯋꯥꯗ ꯃꯅꯦꯝꯗꯨ ꯅꯣꯛꯂꯝꯃꯤ ꯀꯔꯤꯒꯤ ꯆꯩꯗꯣꯏꯅꯣ ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯒꯦ ꯆꯣ ꯅꯈꯣꯏ ꯆꯥꯊꯣꯛꯂꯨꯔꯣ ꯃꯅꯦꯝꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯊꯕꯥꯁꯨ ꯊꯣꯛꯂꯛꯂꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨꯗ ꯌꯥꯏꯃꯗꯨ ꯊꯕꯥꯗ ꯋꯥꯍꯪ ꯇꯧꯔꯛꯏ ꯊꯕꯥ ꯏꯃꯥꯗꯤ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯣꯡꯃꯗ ꯑꯩꯅ ꯉꯥꯡꯆꯩ ꯇꯧꯗꯅ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧꯅꯦ ꯏꯃꯥꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤꯅꯤ ꯑꯩꯅ ꯐꯅ ꯌꯥꯝꯅꯗꯤ ꯍꯥꯏꯔꯕꯅꯤ ꯌꯥꯏꯃꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯆꯥꯛꯁꯦ ꯁꯥꯔꯤꯀꯥꯟꯗ ꯆꯥꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ ꯏꯃꯥꯅ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯅꯃꯧꯅ ꯁꯦꯕꯥ ꯇꯧꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯒꯦ ꯌꯥꯏꯃ ꯏꯃꯧꯅ ꯀꯔꯤꯁꯨ ꯁꯣꯏꯕ ꯊꯕꯛ ꯇꯧꯗꯦ ꯏꯃꯥ ꯆꯥꯛꯇꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯏꯃꯧꯗ ꯁꯥꯎꯒꯅꯨ ꯆꯠꯂꯣ ꯅꯈꯣꯏ ꯆꯥꯔꯨꯔꯣ ꯏꯃꯥꯗꯤ ꯍꯣꯔꯦꯟ ꯆꯥꯔꯒꯦ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯗ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯏꯆꯜꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯄꯨꯝꯕ ꯋꯥꯈꯜ ꯊꯦꯟꯕ ꯅꯆꯥꯒꯤ ꯏꯔꯥꯜꯅꯤ ꯅꯨꯃꯤꯠꯇꯨꯗ ꯏꯆꯜꯗ ꯑꯩꯅ ꯅꯤꯡꯊꯤꯅ ꯋꯥ ꯍꯥꯏꯔꯝꯂꯕꯗꯤ ꯏꯆꯜꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯏꯃꯥꯅ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ ꯉꯁꯤꯗꯤ ꯃꯆꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯅꯣꯡꯃ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯅꯣꯡꯌꯥꯏꯗ ꯃꯆꯜ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯇꯊꯣꯠꯇꯨ ꯑꯩꯗꯤ ꯅꯣꯡꯃ ꯊꯦꯡꯅꯔꯝꯃꯤꯅꯦ ꯅꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦ ꯃꯥꯅꯕꯨꯗꯤ ꯑꯩ ꯎꯈꯤꯗꯦ ꯑꯩꯅ ꯎꯍꯧꯕꯅꯤ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯈꯛ ꯎꯏ ꯅꯈꯣꯏꯕꯨ ꯇꯊꯣꯠꯇꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯝꯗꯧꯕꯅꯣ ꯑꯩꯅ ꯎꯔꯛꯂꯤꯕꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯇꯊꯣꯠ ꯍꯤꯡꯗꯧꯔꯤꯕ꯭ꯔꯣ ꯏꯄꯜ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯒꯦ ꯄꯥꯎꯁꯤ ꯇꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯅꯣꯡꯌꯥꯏꯗꯨ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤꯗꯨ ꯂꯤꯔꯤ ꯏꯕꯨꯡꯉꯣ ꯅꯆꯜꯕꯨ ꯎꯅꯕ ꯍꯌꯦꯡꯃꯛ ꯆꯠꯁꯤ ꯑꯩꯅ ꯊꯥꯖꯩ ꯏꯆꯥ ꯍꯤꯡꯂꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡ ꯇꯊꯣꯠꯅ ꯂꯩꯔꯤꯕ ꯌꯨꯝꯗ ꯇꯝꯅ ꯂꯥꯛꯂꯤ ꯍꯦ ꯅꯨꯄꯥ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯌꯨꯝ ꯑꯃꯗ ꯆꯠꯁꯤ ꯅꯪꯒꯤ ꯄꯨꯒꯗꯕ ꯀꯔꯤ ꯂꯩ ꯌꯣꯝꯁꯤꯜꯂꯨ ꯑꯩꯕꯨ ꯀꯔꯤ ꯄꯨꯔꯛꯇꯅ ꯀꯩ ꯌꯣꯝꯁꯤꯟꯗꯣꯏꯅꯣ ꯏꯁꯥꯁꯤ ꯃꯉꯥꯏꯔꯤ ꯄꯨꯗꯣꯏꯁꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯆꯥꯛ ꯊꯣꯡꯂꯨꯔꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤ ꯊꯦꯝꯃꯨꯡꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯤ ꯇꯊꯣꯠꯇꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡꯁꯤꯗꯅꯤ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯃꯅꯝꯃ ꯂꯣꯏꯅ ꯃꯥꯒꯤ ꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄꯗꯨ ꯃꯈꯣꯏ ꯎꯕꯗ ꯇꯊꯣꯠ ꯉꯛꯂꯝꯃꯤ
Kuina urudraba machagi saktam uba phangbada mamadu kaplammi. Imana nangbu thiba kuirabane. Nabungsingnasu nangbu thiba. Adubu ngasidi ichaga muk unaba phangle. Haiduna tathotpu konbirami. Thembongsu chak loire haiduna thoklakpani. Leiramliba mayamdu ubada ngaklammi. Kori Heloigi mama mapa oirazalo. Aisa laibakti phabazani. Mina unagi phangdraba mayam ama aidi uba phangli. Tathotna thembongdo onchilaga lakliba mayamsi magi imungi mine haina masak taklammi. Thokiba thodok pumbagi wari sulirami tathotna. Haujikta da khangli tathotchi heloi nate haibasi thembongna. Karigino nahan makai aibu phajinduna thamlibade. Nanga leiminabagini aina ngasi phawba hinglibasi. Mabung ahumna thembonggi asawbadu themjinbiri. Aduga makhoi punna yumda halakli. Makhoi mayam changduna thembongga tathotkabu luhongbirami. Thembongdu tathot oide yawong induna leirammi. Mayamdu tathotka thembongga gi matauda yamna noklammi. Amana hai amana tadi amana ngangba amana indi. Sauragana angang machagum hekta punai punna hekta kapminai. Asigumba makhoi anigi matausi yengduna imongdo harau harau punchi lelammi.